Kristagi mingda ichilina oiriba marup mapangsing ahanba maktada Prabhu Jisu Kristagi mingda harau nungai bagi salam pijari. Yamna Ishor bu thagatli maramdi ekhoi mafam amada Ishor bu khuruminaba church kaminaba natraga Ishor gi wahai taminaduna prayer tauminaba sakmai unaduna wari watai sabagi adugumba kudong chabado ekhoi phangba ngamdrabasu ngasi Ishor gi wahai asi isa na laifamda ekhoi taminaba phangba Ishor gi wahai dagi ekhoi pukning thaugat chaba phangjabase yamna laibak phai aduna Ishor bu ngamkhai leitana thagat minasi chilenau sa ekhoi ngasi 1 Peter chapter 1 gi verse 3 da Peter na hai ki ba wahai ama ekhoi yamna pukning changna natraga thawai yauna amuk ekhoi taminasi aduga khangminasi madudi karino hairaga a living hope haibani Asha ahingba Asha hairiba asigi matang asida ekhoi taminagani masida ichilenau sa ekhoi yengba matamda punsi asida ekhoi tongan ba khudong thiba nungai taba thodok kaya aduga harau nungai ba mayam ase ekhoi thengnaduna chatle masigi marakta huji ekhoi na oiriba asi karino hairaga yamna nungai taba thodok kaya natraga awaba mayam ekhoi thengnaduna leibani adumakpu masigi marak asida Peter na pankhiba wahai ahingba Asha haibagi matang asida ekhoi taminaduna pukning thogatminasi masi ekhoi ni yengba matamda Manipuri gi Bible da asumaina hai ekhoi gi mapu ibungo Jisu Kristagi mapa ibungo amasung tengbang mapubu thagatpa oisanu mahakki thoihenba chanbi bagi matung inna Jisu Kristabu asibasingi maraktagi hingathan bagi mapana ahingba Asha amada mahakna ekhoibu amuk hanna pokpire haibani actually now sa masi ekhoini yengba kanda verse 3 gi ahanba saruk aduda blessed be the God and Father of our Lord Jesus Christ haibani blessed be haiba wahai asini asuk waraba matamda natraga khudong thiba natraga awaba taraba matamda karamaina Ishor bu thagat pagi wahai phongdokkani masi khanma matamda yamna kari haisra angakpasu phawgani adumakpu tasengna Peter na mahaki letter asida iba matamda kanada ibano haibase ekhoina nahan mathang taminarakpa messages sing asida ekhoina khangare madudi karino hairaga this person chaithoktuna laikhraba thajabasing mafam tongana chen khraba adugumba thajabasingi mafamdi ibani aduga makoi adu kana kari oina kaubano haiba kanda nahan ekhoina yengkhre scattered chaithoktuna leiba or strangers lamlanba pilgrims haina Peter na address tawi masida ekhoina khangi chaithoktuna leiba mayum makai thanamduna atopa mafamda anauba mafamda chatlaga strangers oina leiruba lamlanba moina leiba haibagi punsi ase hakchangda khalaba matamda yamna comfortable oiba yamna nungaiba punsi adudi oide adumakpu asigumba marak asida Ishor bu thagatpagi wahai phongdokpase laide adumakpu masi karamaina oiba yabano haibase ekhoina ngasigi text asida mathang yengba kanda ekhoi ugani aduna actually now sing the challenge to say blessed be haibase ekhoi munna khanthaba darkar tai aduna Ishor bu thagatpa
What does it mean to bless God? Ishwarbu thagat pase karino haiba kanda masida Peter na iriba asigi wahaygi matung inna. It is to express faith in God. Aikhoigi thajaba asengba achetpa achumba thajaba ase masibu utpani. Aikhoigi thajaba ase chetna lei haibasibu takpani. Chilinausa waraba matamda aikhoina ishwarbu thagatpa ase tasengna aikhoigi thajaba adu utpibani. Aduga ani shubada, it is to offer praise to God. Ishwarbu thagatpa, ishwarna tawbikhiba mana aikhoigi damakta pibikhiba, aduga aikhoibu kanbikhiba, aikhoibu yengsinbiba, mana aikhoibu loinabiba, ishwarna tawbikhiba mayam asigi maramna ishwarbu thagatpa ani se leibani chilinausa. Aduga blessing God the Father masida aikhoina paba matamda Prabhu Jesu Christa gi Ishwar mapa haina address tawbani. Maramdi karino hairaga Ishwar ase Jesu Christa gi mapa oina Jesu na address tawbani. Masi aikhoina yengba matamda Jesu Christa gi punsi mana ministry tawringai da taibang pan leiringai da Ishwar ase mahakna ipa haina ayamba matamda address tawe. Mahakna mapabu kauba khwaidagi pamjaba haiba tare ipa haina kaubase asini. Aduga Jesu gi mapa Ishwar asisu ase aikhoigi ipa aikhoigi Ishwar su oi haibase aikhoina uba phangbani. Madudi karino hairaga karam haina aikhoina Ishwarbu ipa haina kauba yabage, karam haina Ishwarbu ipa haina hekta kaubase oithokpra natraga masi yaribra haibagi wahangsu leiba yai. Adumakpu Jisuna fajana masigi maram asida takpikhrabani. Aduna aikhoina Gospel of John chapter 20 verses 16 to 18 ase paba matamda masi ubani. Jisuna mahak asi cross ta pang tingba loiraga siba matungda numit humni gi matung aduda Jesu Christa ase on the third day hingatpa matamda Mary Magdalene ase lae mongpham aduda mahakna lakpa matamda mongpham adu gi thong adu hangdoktuna leirame. Aduda mahak se kapkhre karigi kapano haiba kanda mi singna Jesu gi hakchang adu huran bi kharabani haina mahak khan kharabani. Aduga Jesu gi hakchang adu horendi chumdaba aranbada sijinaduna adumaina manghan khragani haibagi wakhal sokna mahak se kaptuna leirambani. Karigino hairaga Mary Magdalene sina Jesu bu yamna nungsi mahaki Prabhu ni mahaki kanbiba mapuni haina yamna ningjaba aduni. Aduna mahak kapnaga leiringai aduda Jesu na mangonda appear tawduna laktuna mangonda utki. Matam aduda Mary aduna mangonda changsallaga konba matamda paiba matamda Jesu na kari hai ai bu sokhiganu maramdi ai ipagi manakta ai kakhatri chatri hai bani. Aduga kari hai mathang yengba matamda Jesu na kari hai aigi ipa manakta chatkani ko ai hujik aigi ipa manakta chatkani. I am ascending to my Father and your Father haibani. Aigi ipa aduga nangi napa nakhoigi napa aduga aigi Ishwar nakhoigi Ishwar mahakki manaktu da ai chatkigadi haibani. Masida Jesu na yamna sengna clearly haikre. Madudi karino hairaga Jesu na Ishwar asibu ipa haina address the way God and Father ko God as Father. Aduga ani shubada Ishwar ase aikhoigi Ishwar adusuni aduga aikhoigi ipa suni haibase Jesu na takpi. Maram aduna aikhoina Ishwar ngonda thagatpa phongdokpa. Blessed be the Father of the Lord Jesus.
Jisu Christagi mapa aikoigi ipa isorbu thagatli haina phongdokpasida karisu aranba laite chumdaba laite masi achumbamak Jisu Christna takpikraba achumba aduni aduga aikoina John chapter 1 gi verses 12 to 13 ase paba kanda kari amu uwe hairaga ishorna aikoigi damakta tawbiba thabak asigi maramna ishorbu thagatpa yamna matik sai madudi karino hairaga verse 12 da but as many as receive him kanagumba mina mahakpu loksan khraba matamda ishorna makhoibu mahaki macha oinabagi ayaba right do pi khare haibani kanada to those who believe in his name Jisu Christ gi mingda thaja kraba mising adu ishor gi macha oihan bire who were born not of blood haksangi asina pokpa nataba nor of the will of the flesh haksangi aningbagi matungina pokpa nataba nor of the will of man but of God ishordagi pokpa ishorgi aningbagi matungina pokpa haiba aduna masida aikoina ubase he has begotten us as his children through the Lord Jesus Christ Jisu Christ gi mapana aikoi ise ishorgi macha oina ishorna pokpire haibani aduga he has also begotten us to a living hope Jisu Christ da aikoi bu ishorgi macha oina pokpi baga loina na ahingba asha asida su aikoi bu pokpire haibani masi karina oitho maramdi it is true the Lord Jesus Christ Jisu Christagi maram adunani it is true his resurrection from the dead Jisu Christna sibadagi hingatpa aduna maram oiraga masigi living hope ase ahingba asa ase ekoi bu phanghan bibani aduga karigi damakta masibu living hope haina kaubano ahingba hasa haibase karigi kaubano haiba kanda it is a hope of the future hujik ki damakta leiba asado nate it is about future masi tungda lakadoriba punsigi adugumba asa aduni aduga it is a hope of the resurrection sibadagi hingatpa Christian sibadagi hingatpa aduga amuk hanna aikoisu sirabasu hingatkani haibagi asa adugumba living hope aduni we need not fear that aduna aikoi siba kigadaba nate maramdi aikoi sirabasu hingat khigani haibagi ahingba asa se aikoi gi thamoida aikoi gi wakhalda chitna laibani actually now sa masigi asa ase ngahakki taibang pangi asa natraga aina punsigi thohaningba oihaningba ningiba mayam adu phangani haibagi asa khatadu nate masida takpasidi yamna tonganba adugumba asa aduni ayamba matamda aikoigi problem se karino hairaga our hope aikoigi asadi earthly hope hakchangi taibang pangi asa sida ayamba aikoi laye aduga human hope mioibagi asa as masi ai phangjarabadi amu hanna ai yumda hanba ngamlabadi amu hanna aikoi yumda chatlaga natraga church ta mayamga amu hanna kaminaba phanglabadi ke anu aigadra ko haibagi hakchangi oiba taibang pan gi oiba asa aduda ayamba aikoi khalle masi problem ni masigumba asa se su hoi asani aduma pu masidi yamna limited oiba yamna tenba adugumba asani aduna aikoina asagi matangda khanba matamda masi yamna limited understanding oye prithibi gi hakchangi oina khanba matamda aduma pu Peter na masida panbase karamba asano haraga it is the heavenly hope sarga gi oiba asa aduni it is not very real to many ayamba mi singna masi khanba lamba phangde aduma pu masi achumbani aduga ayamba aikoina masi uba phangdabnina khanba ngamdabnina aikoina ishorda prabhuda aikoi focus tawba ngamde heavenly city nahan aikoi pankiba sargagi adugumlaba nungairaba mafam adugi matangda aikoina ningba khanba ngamde aduna masigi matang asida asa haina
Peterna paliba ase living hope ase ahingba asa ase aikoina hena munna khangba ngamningai aikoi hotnaba tai aduna masi aikoi munna khalaga isilena sa masi taibang palgi asa aduga hakjangi oiba asa adunate sargagi oiba asa future gi oiba aduga manglaroidaba ahingba asa aduni haibase aikoi ningsinggadabani aduna isilena sa aikoi da yamna challenging oiba natraga aikoi gi thamoida challenge ase kari leibano haiba kanda to learn to bless God at all times masi mayam se khanba matamda ahingba asa leiba aikoi di ishwar ase matam kibikta aikoi na thagat pa yai in good times nungaiba aphaba matamda aduga in tough times awaba nungaitaba mayam matamda su aikoi na ishwar bu thagat pa ngamnanaba aikoi hotnagadabani aduga aikoi gi focus ase kari da yengani haiba kanda God the Father Prabhu Ishwar Ipa Ishwar aduda aikoi yengadabani aduga ahingba asa the living hope aduda aikoi focus tawraga maduda aikoi mai onsalaga maduda yenglaga aikoi hingadabani chatgadabani aduga loinana to be steadfast in our faith in the Lord aikoi Jisu the thazaba asida chena pairaga maduda aikoi chena lepa ngamnanaba aikoi hotnagadabani maramdi karigino hairaga aikoi gi thazaba ase little faith yamna pikpa thazaba adu oiba tarapati aikoina ngasi thengnariba awaba mayam ase mapung phana aikoi thengnaba ngamoi mai thigani aduna we need to go beyond a little faith pikpa thazaba adudagi hena chawkhatnanaba aikoi madudagi aikoi kakhatnanaba aikoi hotnagadabani madugi wangmada aikoi chatpa ngamnanaba hotnagadabani we need to have a growing faith noma gi aikoi gi thazaba se hena chawkhatpa adugumba thazaba do lainanaba aikoi hotnagadabani aduga aikoina awaba thengnaba matamda aikoina awaba taraba matamda kari ningsingani hojiki thazaba ase noma gi kankhatpa chawkhatpa oiba tarabadi apikpa thazaba dudagi wangmada aikoi chatpa ngamlabadi aikoi gi thazaba asina kari hoi oihangani haiba kanda problems mayam thengnarabasu aikoina madu mayoknaba ngamgani aduga problems mayam lakpa aduna hena aikoi gi thazaba se cultivate tawbigani hena kankhat hanbigani aduga we can have a more dynamic approach to life punsi gi matang asida awa nungaiba mayam thengnariba asida punsi ase masini ko punsi ase sumaina taba matamda oiba matamda ai karmaina hingani karmaina ai thengnagani haibase hena aikoi khangani maru aina thazaba galoina na aikoi chatlaga Jisu Krista gi takpi tambiba asida aikoina chetna pairaga ngasagi hairiba Ishwar Prabhu Ishwar Ipa aduda aikoi focus tawraga living hope manglaroidaba adugumba ahingba asa aduda aikoina yenglaga chatpa matamda aikoi gi damakta adugumba mai pakpa adugumba aikoina lan ngamduna Ishwar gi aningba apamba adu aikoi gi punsida oigani Ishwar gi bor phangani hakjang thawai animaki damakta aikoi gi damakta hena Ishwarna aikoi bu pangbigani bor pibigani thagachari mayam bu Ishwarna hena bor pina bibo isunu Ishwarna haijasi sargada laiba ipa nahak bu yam thagati ngasi nahak ki wahai asina aikoi bu pukning thogat piduna ahingba asa sigi matangda aikoi bu takpi tambiba aduga ngasi aikoi Jisu Krista gi maramna Ishwar gi macha oihanbiduna masigumba punsi nahakna pinabiba aduga thazaba mising oihanbiduna ngasi aikoina thengnariba awaba kaya asisu nahaki wahaidagi aikoina phangjariba mayam asina aikoibu pukning thawgabilaga pangan hapiduna aikoibu face tawhanba ngamba aduga aikoibu punsi asigi
maram asida hena hena khanghanbibagidamaqta nahakpu thagatsabani ipa ishwar aikoigi thajaba hena hena chawkhathanbiyu ipa ishwar aikoigi asa se hakchangi ngahaktangi yamna tenba asa limited oiba asa aduda aikoina focus tawba natabida ahingba asa aduda aikoina yenglaga Prabhu Ishwar aikoidi matam kharagidamakta tayong panda lakpani aikoidi lamlan bani aikoidi strangers ni pilgrims ni aikoidi sargagi mising ni aikoigi damakta heavenly city ishorna thambire aikoi mapam aduda soidana chakhigani haibagi asa asika loinana madugi thajabaduga loinana aikoigi punsida yamna thauna leina siba kiba laitana aikoi awaba kaya siso thengnaba ngamnanaba nahaki bor nahaki pangal pinabiyo haiduna thagat sabaga loinana paptagi handokpiba amata ngairaba kanbiba mapu Prabhu Jisu gimingda nijabani. Amen. Thank you. God bless you. Ishona bor pibo ishinu.